Akisbani Imphal Nolini Devi na Paupazadi. Thobal Jila ki Heirok Police Station ki Manuk Chanpa Heirangkhongjam da Phamapu Amana Pham Senaba Miyoi Ama Nongwina Kaptuna Hatkre. Ekoi ki Thobal Paupina Police ki Paupalatuna Hai Thodo Adu Ngarang Numidang Pung Nipan Makhairom Taba Matam de Thokibani. Thodo Asika Mari Lena na JSC Ama Semkre. JSC na Laukiba Wadip ki Matung Ina Mihat Adura Senari ba Miyoi Sing Pagatuna. Ain gi Oiba Matik Sabe Sairak Piba Yauna Tungan ba Wapam Kaya Lakhut Binaba Sarkar de Taksin Kre. Makoina taliba dabi sing pidriba phawba asiba hakchang lawroi haidi koijang narba miyam nangasi ayuk phamapugi yum kai thudektuna akai atoi thogan kre haidi asiba hakchang haujek Zenimski mokta leidi Namit manga ni sathaga daba Sirui Lily Festival hayang dagi Ukhrul Jilagi Sirui Village da laiba Heritage Ground da huragani Festival asi tungan ba mafam sing da pangthokani Festival asi Rajapal Ajay Kumar Bhala na hodok labayai Festival asi ki namangag senbagi akan bai thorang chulap khle Manga suba Sirui Lily Festival gamari lena na Ukhrul District Working Journalists Association na Directorate of Information and Public Relations ka kusam na tuna journalisting ki oiva Camp for Journalists pangthokli Hayang dagi horaga thasigi kunmari phawba Ukhrul gi fungrei tangda camp asi pangthokani Festival asi ki manung chana nat ki oiba jago isai yauna tungan ba thoram sing pangthokani Festival asi ki saruk ama oina raja asi ki tungan ba mafam dagi mahiroi singna Sirui Mountain Tour da saruk yaki Terumasi raja ki Education S Bibhag amasung samagra shiksha Manipur na sinbani Mahiroi singda Sirui Lily ki matangda amasung lei asi karamna yukhatkadagi haibagi matangda hena mamutta na khanganki Mahiroi singna mafam adura lamtu sengbagi thoram amasu pangthokki Nongtaktagi landarakpa yauna thoaningdaba thodok sing tholakpa matamda miyam karamna cheksina leigadagi haibagi matangda Civil Defense Mock Drill ngasi None Jila ta pangthokli Jila asiki Heirangkhongjam Higher Secondary School Ground da pangthokpa drill asida khudongthiba thorakpa matamda khudaki oiba hospital semgatpa mi kanba first aid piba mai pungmut muthatpa matamda kari cheksil thorang lokhotkani haibani chingba sing miyamda maru oina mahiroi singda takpi tampiki Imphal Jila ki oina CC Higher Secondary School da Civil Defense Mock Drill pangthokli Drill asida Police, Fire Service, Haksel Bibhag, MSPDCL, NCC, Indian Red Cross Society na singba yaudi. Lau Chingu Mantri Shivraj Singh Chauhan haide Viksit Krishi Sankalp Abhiyan thasigi kunma pandagi hodok lagani. Leibak sin tungna pangthokadaba campaign asina laumi singda matam kusunaba technology sijinaba amadi sathok hena puthoknabagi matangda khanghanbada chauna mateng pangnagani. Mathang taki taran thoi phawba pangthokadaba campaign asigi manung channa leibak sin tungna workshop amadi khananainabagi thoram sing pangthokani Numit taruk na ki khawchata mapal thoram mantri Dr. S. Jaishankar ngasi Netherlands sa thungkre Dr. Jaishankar na Netherlands sa thungnabada leibak atuda leiba Rashtradoot Kumar Tuhin amasung atay official singna haraw tayam na okay Maki khongchet manungda Sri Jaishankar na Denmark amasung Germany desu satuna leibak ani ki oiba tungan pa wafam sing khanagani Operation Sindur mai pakna pangthokiba leibak asigi lanmi singi mafamda ikai khomnaba utpa amadi makoi bu pukning thogatpa oina BJP lusingba amsung karyakarta singna Delhi ki mafam kayada tiranga jatra chatkre New Delhi Janakpuri Janapgarh Dwarka da miyoi lising kayana khongchet ama chatki RK Puram da pangthokpa thoram amada MP Banchuri Swaraj Nahai Security Force Nangam Kaida Thawai Thabaki Dana Mambaleba ki Damag Loki Batawdangbo Tagatpa Pungtoki Kongchet Adra Delhi ki Mantri Singh MP Singh MLA Singh Amadi Karyakarta Singh Saruk Yaki Pakistan ki Balochistan ki Kila Abdullah Jila Dalaiba ki Thil Amada Sakang Dabasingna Bom Pakai Banda Miyoi Mari Sire Kunna Asopan Nangle Thawdo asi ngarang numidang thokibani bom pakharakpa duda dukan amasung office sing mai sakpa yauna building kaya su ningkhai ki haujek makhata na thijili India Med Bibhag na hari lagliba numit mga taruk ni asida awang nupo Bharat ki rajya sing amadi Nongsu Bengal ki mafam kharada akhak araw yauna akan benong churapayai lagliba numit mga ni asida Kerala Karnataka Goa amasung Maharashtra dasu akan benong churapayai haidi Tamil Nadu ki mafam kaya da ngarang dagi hauduna akan benong chure Maharashtra da tha asigi kun mga phawba nungsit yauna akan benong churapayai haidi Paulo jari